Hi, ko Epic TV gi community Manipur ye bir pro hamra taran mo sari ngasi ko gi community Manipur na sasagadori ma famasi thanga hariba khul adu tani thanga hariba khul asi ko gi loktak park ki bapan lei ba khul amani hariba khul asita lei ba miyoi singna matau karamna ma ko gi pusi le ba gi haibadu mayam salusi yengusi khanglusi Welcome to Bishnupur district. Stegi Bishnupur hore hoy. Mujhe khoi Nambol chale. Nambol police station wang hore. Let us film the memorial site. Koina si mapala ka sida kogi Bishnupur yorda sida layam lay. Sila si Apet, baru berbeda Apet kodam biu, yang la petik ni air level ini. Jadi Bishnupur yang mana? Bishnupur pasar yang mana? Bishnupur. Saya beri Bishnupur hai besar ni. Thai nama tahu mana lamang dong hai nampak. Jadi, koi amat Gauria sangat kan ada, koi Bishnupur hai pak. Maksudnya koi Bishnu gi lasang ham ama sah bagi Malay beri Bishnupur sudah. Jadi British na Bishnupur hai bahai terna, bahai si Bishnupur nanti tu kibzan. Jadi nama lamang dong mana jalan. Jadi koi ni tahu kongi, jalan ni kongi kenal ni. Kita bawa sesi sungai asing itu ada, itu kini ikirin. Sedikit nggak asal pah beliau ni, ada nggak ada, tahu. Kalau si orang cile, orang yang muda di pergi Manipur ini kuat lagi jauh lebih, kamu tahu lagi lebih, kegi orang yang tahu lagi. Songa kangi langkai cakap kena, Susapur, sikit sepayat rek pergi di balik te. Susapur juga sepayat rek balik te. Som cakap kena orang pasar taran ni, orang pasar umsam lagi, Susapur balik te. swai dene tamba yupa mai se di khang de do
ꯄꯨꯛ ꯊꯤꯜꯂꯦ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯅꯤ ꯍꯧꯖꯤꯛ ꯂꯝꯄꯥꯛ ꯑꯣꯟꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯛꯇꯥꯛ ꯎꯔꯛꯑꯅꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯌꯦꯠꯂꯣꯝꯗ ꯇꯥꯛꯃꯨ ꯁꯤꯅ ꯇꯥꯛꯃꯨ ꯀꯧꯏ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯦ ꯑꯣꯝꯕꯁꯤꯡ ꯑꯁꯤꯗ ꯃꯣꯏꯔꯥꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯁꯨ ꯂꯩꯕꯅꯤ ꯁꯤꯗꯩꯗ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯣꯏꯅꯥꯁꯤꯅ ꯂꯣꯛꯇꯥꯛ 시대의 진주문이 생각하네. 그러니까 숨 나간다는 시간이 그래. 물론 당연하거나 거기 아마 클래식 그룹 컴퍼니지. 거기 클래식 그룹 컴퍼니가 그거기 호텔 매니저 그거는 그 다시 호텔이 했잖아요. 세대 그 몸을 뭐이 호텔스 말이래. 그리고 호텔 가서는 이 너무 호텔스 내고 그래. 누가 저가 아니. 그 시간 타고 탑니다. 좀 타줄래? 당하게 별래 그지 사이버 대신 람이 기타인지 누가 있다면 하루 야위 ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯕ ꯖꯒꯥꯗꯨꯅꯤ ꯑꯗꯨꯒꯤ ꯅꯨꯡꯄꯥꯛꯇꯤ ꯃꯈꯥꯗ ꯄꯨꯊꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯨꯕꯝ ꯑꯃꯅ ꯂꯩꯔꯤꯁꯤꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯣꯏ ꯃꯐꯝꯗ ꯌꯧꯁꯜꯂꯛꯑꯦ ꯃꯥꯡꯗ ꯑꯥꯏꯂꯦꯟ ꯑꯃ ꯎꯁꯤꯗ ꯀꯔꯥꯡꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯡꯒ ꯌꯧꯔꯦ ꯊꯥꯡꯒꯗ ꯑꯩꯈꯣꯏꯅ ꯎꯅꯁꯤ ꯍꯥꯏꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯁꯤ ꯆꯪꯁꯤꯟꯁꯤ
Ada mangduribak kanosina itarasina karang ne. Karang sa kaya tadi paliti hina tadi. Si kumu si frek kakalak pati sasani hey. Kau sih thangga yor thangga dah yorkan dah kau thangga gi ahal lama tengah deh, ahal sih yang hak udah jaga wali sana jaga. Kau pabung ga ming tadi apa? Thangga sih kah, wisdom mereka sendiri. Oh, aduh kau pabung kau gi thangga hari ber kau gi kunce, masih lekai kaya mana sahul? Kunci tain tu ini. Lekai tain tu. Lekai tain tu. Wat tain tu. Oh, lekai tain tu sih dah pun mi masing sih kaya mungkin lagi. Mi masing je seorang na. Botol itu, dah parah ke dia orang kaya ni. Oh, jadi botol itu tapi angang ke dia karena thangga nak karena muyang tu. Muyang tu. Oh, aduh kau kau gini, hari thangga lagi mi ayam bersih. Masih gi sinpam sih kari ini ayam betul. Thangga sinpam sih tu kau ngapa boleh tu orang. Ngapa boleh nak kucu kelai sih, nam suri, kucu kelai suri di langu koi. In suri kelai. Sahaba. Sana sahaja sahaja lagi bisa. Hadi ngapa bersih na meru bersih sinpam di orang ba. Aduh kau atau pasar kaki tapak tu ba keketi lagi. Sekarang tapak tu lagi, sekarang tapak tu bujuk. Thang gì đó, năm nay chỗ sang cái nấu bữa cái lề là mình bởi vì cái gì ra rồi phải hội chung cái gì thang cái mỹ sinh chứ, ai am bên Manipur cái government cái hay tare, state cái đó, chỗ chỗ post hay tare, IPS khang đi, MPS khang đi, yam legal liko, mà sinh gì mà ram sẽ cái gì nên khali, mà chỉ với sẽ với cái nón này, cái chính giác xin nào chính giác xin chú, nó thì mà sai cái कोई थांग गए चे हम तब न सोचांग वो रखते थांग तब तले किया वो जो वही कर ले थांग जी सोचांग इसे मुक्त वो रखते जो फाउल बामी जे थांग ते हम लेती कुल्हों लोग तो चकिया होय कुल्हों मनो हों जोगी में निंदा अदो मोई हारो पंग थांग नहीं दना थांग ते हम बांग मुक्त वही फाउल मी कोई अदुगा जी थांग से ते अंगांगी स्कूल तब न बके की माही मसिंग तब न बदी करी करी दी केलो नो lấy school làm lấy school thằng này làm chỉ lấy tâm nào phải lấy school làm lấy सरकार की ओर सरकार वे बा चुले lấy वो भी lấy वो सरकार school में थी क्या वो करना दे private तो हम नहीं तो माही मसिंग से private न फाई ना private ना फाई ना अदो कई में सरकार स्कूल से कई वो फगल अगर सरकार स्कूल तब मगर सेंजो तिंगु दोरिम निको सेंजो तिंगु दोरिम नि सरकार स्कूल नि फगल अब सरकार स्कूल यदि सेंग हाना बदा ओजा ओइबा कांबुजिना जो मसाजिंगे मयामजे क्या थोइबिदब हाइदारे प्राइवेट स्कूल जेना ए अंगांग जिबु मी ओइना तौदिया दे सेमदिया दे हाइबि वखनोंदा नै चेले प्राइवेट स्कूल ने अदगी खोगी थांगदा पुन्ना यामसिन से खोगी ngaमी ओइबा हाइतारे को nga फाबसिन साइसिन फन हारे ngaमी ओइबसे मी मसिं ग्यामु लै अस अयाम मतम ngaमी ngakani थांगा ngaमी ngakani अदो गोजिकी ngaमी ओइबसिनने खोगी nga फारगा दुम कोनाब्रा युम कई पुब कोप लोम यामुआ बजानी nga फाबजे sai ngamna hona bada yung din tum da bi cha da bi suri nga je phana na hona bada nga sai kai na da isa jing ju chem na hona ba aduna yang wai da khoi thang ga si sai nga ya pha da gi to pi na to nga gi da cha jing chem na hona ba खोना लोकताक पातगी nga फाबसे nga से लोम हेता फातो पर तक nga खा सु खापि मोंग थम ये नोय फा दे नोय फांगा पोते हेता फारि खुनि लै खुनि अफंग लोम हेता तोसम ब्रा तक ना थादो बा कोई इन मुंग थारे ना होय इन मुंग थारा गा इन यावरे पंगा नै नोक्सले लेगे खोगी करिगुंबा खोई nga पुंलाव बे हाइदारे को अचो सांगी nga मचा मचु जे मरक पे यावरा मो जे थादोखिबा ओ चावगा जो फारा ना बाय ना दोइन तक नो यावे
ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯁꯨ ꯍꯦꯛ ꯂꯣꯛꯇꯥꯛꯁꯤꯗ ꯉꯥ ꯊꯥꯗꯣꯛꯏ ꯊꯥꯗꯩ ꯉꯥ ꯊꯥꯗꯩ ꯆꯍꯤ ꯑꯃꯗ ꯉꯥ ꯐꯅꯌꯥꯝ ꯊꯥꯗꯩ ꯃꯣꯏ ꯑꯗꯨꯗ ꯂꯣꯛꯇꯥꯛꯇ ꯁꯨꯝ ꯏꯁꯥꯅ ꯐꯥꯕ ꯁꯨꯝ ꯊꯦꯡꯅꯕꯗꯅꯦ ꯐꯥꯔꯤꯕ ꯉꯥꯁꯦ ꯀꯔꯤ ꯉꯥꯅꯤ ꯍꯥꯏ ꯉꯥꯁꯦ ꯍꯧꯖꯤꯛ ꯃꯍꯧꯁꯥꯒꯤ ꯉꯥ ꯂꯩꯇ꯭ꯔꯦꯗ ꯍꯧꯖꯤꯛ ꯐꯥꯔꯤꯁꯤ ꯑꯩꯈꯣꯏ ꯀꯃꯟ ꯄꯨꯛꯂꯥꯎꯕꯤ ꯍꯥꯏꯁꯦ ꯁꯤꯒ ꯑꯗꯒꯤ ꯃꯨꯀꯥ ꯉꯥ ꯐꯥꯕꯧ ꯅꯥꯄꯤ ꯆꯥꯕꯤꯒꯨꯝꯕꯗꯤ ꯅꯥꯄꯤ ꯆꯥꯕꯤꯕꯨ ꯀꯌꯥ ꯐꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥꯁꯨ ꯂꯩꯇꯦ ꯂꯩꯇꯦꯕ ꯔꯧ ꯃꯦꯒꯥꯟꯕꯨ ꯀꯌꯥ ꯂꯩꯇꯦ ꯑꯣ ꯑꯌꯥꯝꯕꯅ ꯄꯨꯛꯂꯥꯎꯕꯤꯒ ꯑꯗꯒꯤ ꯃꯨꯀꯥ ꯉꯥ ꯐꯥꯕꯧ ꯆꯔꯄꯥꯒꯥꯏ ꯍꯥꯏꯔꯤꯗꯣ ꯃꯣꯏꯗꯨꯅ ꯈꯔ ꯂꯩ ꯃꯍꯧꯁꯥꯒꯤ ꯄꯦꯡꯕꯥ ꯈꯥꯕꯛ ꯂꯩꯈꯤꯗꯦ ꯉꯥꯀ꯭ꯔꯥ ꯑꯗꯒꯤ ꯁꯝꯆꯦꯠ ꯀꯥꯏꯕ ꯎꯀꯥꯕꯤꯒ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛ ꯗꯥꯝ ꯍꯥꯏꯕ ꯗꯥꯝꯁꯤꯅ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯗꯥꯝꯗꯤ ꯀꯔꯝꯕ ꯗꯥꯝ ꯏꯊꯥꯏ ꯗꯥꯝꯁꯦ ꯏꯊꯥꯏ ꯗꯥꯝꯁꯤꯅ ꯏꯊꯥꯏ ꯗꯥꯝꯁꯤ ꯊꯤꯟꯗꯠꯈꯤꯕꯗꯒꯤ ꯉꯥꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯏꯊꯥꯏ ꯗꯥꯝꯁꯤꯕꯨ ꯊꯥꯔꯒꯗꯤ ꯂꯣꯛꯇꯥꯛꯁꯦ ꯀꯪꯉꯒꯗꯤ ꯉꯥ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯤꯡꯀꯠꯇ ꯂꯩꯔꯝꯃꯤ ꯃꯧ ꯂꯩꯔꯝꯃꯤ ꯉꯥ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯉꯥ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯀꯗꯧꯁꯨ ꯆꯦꯟꯈꯠꯂꯛꯇ꯭ꯔꯦ ꯑꯗꯩ ꯆꯦꯟꯈꯠꯂꯛꯀꯗꯧ ꯉꯥꯁꯨ ꯆꯦꯟꯈꯠꯂꯛꯇ꯭ꯔꯦ ꯃꯍꯧꯁꯥ ꯁꯩꯔꯦꯡꯒ ꯂꯩꯕ ꯃꯤꯡꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯗꯥꯝ ꯂꯣꯏ ꯍꯥꯠꯈ꯭ꯔꯦꯕ ꯃꯍꯧꯁꯥꯒꯤ ꯃꯩꯇꯩ ꯉꯥꯃꯨꯒ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯊꯤ ꯐꯪꯗ꯭ꯔꯦ ꯃꯩꯇꯩ ꯉꯥꯃꯨꯗꯤ ꯐꯪꯗ꯭ꯔꯦ ꯕꯣꯒ꯭ꯔꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯕꯣꯒ꯭ꯔꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯦ ꯂꯥꯏꯒꯤ ꯀꯩꯀꯩ ꯈꯣꯏꯔꯝꯕꯗ ꯃꯩꯇꯩ ꯉꯥꯃꯨ ꯆꯪꯉꯦꯅ ꯊꯤꯕ ꯐꯪꯗꯦ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯉꯥꯃꯨ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯏꯁꯥꯅꯅꯦ ꯉꯥꯃꯤ ꯑꯃ ꯑꯣꯏꯅ ꯑꯇꯣꯞꯄ ꯂꯥꯡ ꯁꯥꯕ ꯈꯣꯠꯄ ꯀꯩꯀꯩꯗꯤ ꯇꯧꯕꯤꯕ꯭ꯔꯥ ꯀꯩꯀꯩ ꯇꯧ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇꯤ ꯁꯥꯗꯦ ꯑꯗꯒꯤ ꯑꯍꯩꯕ ꯀꯥꯡꯕꯨꯗ ꯂꯦꯞꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯝ ꯇꯧꯗꯥꯡꯁꯨ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯑꯗꯩ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯦꯛ ꯄꯥꯕꯨꯡꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯆꯪꯖꯔꯛꯄꯗꯅꯦ ꯑꯁꯤꯗ ꯋꯥ ꯈꯔ ꯂꯩꯕ ꯎꯏꯀꯣ ꯋꯥꯁꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨ ꯁꯥꯗꯣꯏꯅꯤ ꯂꯨ ꯑꯩꯈꯣꯏ ꯀꯪꯐꯥꯜ ꯂꯝꯖꯥ ꯍꯥꯏꯔꯒꯅ ꯇꯩꯖꯦꯞ ꯍꯥꯏꯌꯣ ꯇꯥꯏꯖꯦꯞ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯂꯨꯅ ꯂꯨ ꯑꯆꯧꯕꯅꯤ ꯑꯆꯧꯕ ꯁꯦꯞꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯀꯩꯅꯣꯅꯤ ꯁꯤꯔꯥ ꯁꯤꯊꯦꯛ ꯂꯥꯏꯕꯅꯤ ꯁꯤꯁꯤꯅ ꯂꯨ ꯃꯆꯥꯅꯤ ꯑꯣ ꯁꯤ ꯂꯨꯁꯦ ꯇꯥꯏꯖꯦꯞ ꯍꯥꯏꯕ꯭ꯔꯥ ꯁꯦ ꯑꯩꯈꯣꯏ ꯀꯪꯐꯥꯜ ꯑꯃꯗꯅ ꯇꯩꯖꯦꯞ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯊꯥꯡ ꯑꯃꯗꯅ ꯂꯨ ꯑꯣꯏꯅ ꯍꯥꯏ ꯂꯨ ꯑꯣ ꯁꯤꯗꯩꯁꯤꯗ ꯉꯥꯁꯦ ꯆꯪꯉꯒ ꯊꯣꯛꯂꯛꯄ ꯌꯥꯍꯜꯂꯣꯏꯗꯣꯏꯅꯦꯕ ꯌꯥꯍꯜꯂꯣꯏꯗꯣꯏꯅꯤ ꯁꯧ ꯄꯥꯟꯗꯣꯏꯅꯤ ꯑꯣ ꯆꯪꯉꯝꯕꯗꯤ ꯌꯥꯕ ꯊꯣꯛꯄ ꯌꯥꯗꯕ ꯊꯣꯛꯄ ꯌꯥꯗꯕ ꯆꯪꯉꯝꯕꯗꯤ ꯑꯗꯨꯝ ꯌꯥꯕ ꯊꯣꯛꯄꯗꯤ ꯌꯥꯗꯕ ꯁꯤꯒꯨꯝꯕꯁꯤ ꯏꯁꯥꯅ ꯁꯥꯔꯤ ꯏꯁꯥꯁꯤꯅ ꯃꯤꯅ ꯀꯩꯒꯨꯝꯕ ꯂꯩꯒꯦ ꯀꯥꯏꯅ ꯂꯥꯛꯄꯗꯤ ꯌꯥꯎꯕ꯭ꯔꯥ ꯑꯁ ꯌꯥꯝ ꯂꯩꯅꯩ ꯁꯤ ꯑꯃꯗ ꯀꯌꯥꯒꯗꯤ ꯁꯤ ꯍꯧꯖꯤꯛ ꯑꯃꯗ 150ꯗꯤ ꯇꯥꯗ꯭ꯔꯦ ꯌꯥꯝ ꯑꯗꯨꯝ ꯃꯃꯜ ꯐꯖꯅ ꯋꯥꯡꯉꯤꯕ ꯖꯥꯠꯅꯤꯅꯦ ꯑꯗꯒꯤ ꯑꯩꯅ ꯋꯥꯆꯦꯠ ꯈꯥꯏꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ 100-150 ꯂꯨ ꯑꯆꯧꯕꯅꯤ ꯂꯨ ꯑꯆꯧꯕ ꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯨꯗꯤ ꯁꯤꯗ ꯍꯦꯟꯅ ꯆꯥꯎꯗꯣꯏꯅꯤ ꯑꯣ ꯁꯤꯒ ꯃꯥꯟꯅꯗꯣꯏꯕ ꯃꯑꯣꯡꯗꯤ ꯁꯤꯒ ꯃꯥꯟꯅꯗꯣꯏꯅꯤ ꯆꯥꯎꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ ꯏꯁꯥꯁꯦ ꯉꯥ ꯐꯥꯅꯁꯨ ꯂꯨꯁꯨ ꯑꯗꯨꯝ ꯁꯥꯔꯤ ꯑꯗꯨ ꯍꯥꯏꯕ ꯑꯗꯨꯝ ꯁꯥꯔꯤꯕꯅꯤ ꯑꯗꯨꯒꯤ ꯊꯥꯡꯗꯤ ꯇꯣꯉꯥꯟꯅ ꯁꯤꯡꯅꯤ ꯑꯩꯈꯣꯏ ꯁꯥꯍꯜꯂꯤꯅꯤ ꯁꯥꯍꯜꯂꯤꯅꯤ ꯇꯣꯉꯥꯟꯅ ꯁꯤꯒꯤ ꯏꯠꯄ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯣ ꯁꯤꯁꯤꯅ ꯏꯠꯂꯒ ꯄꯤꯛꯁꯜꯂꯒ ꯄꯤꯛꯁꯜꯂꯒ ꯃꯔꯩ ꯇꯥꯍꯜꯂꯒ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯩꯗ ꯃꯨꯗꯣꯏꯅꯤ ꯃꯨꯍꯟꯗꯣꯏꯅꯤ ꯑꯣ ꯃꯄꯥꯡꯒꯜ ꯂꯩꯅꯕ ꯃꯄꯥꯡꯒꯜ ꯂꯩꯅꯕ ꯁꯨꯝ ꯅꯨꯡ ꯆꯥꯗꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯆꯥꯗꯅꯕ ꯑꯗꯩ ꯉꯧꯔꯒꯗꯤ ꯉꯥꯁꯤꯁꯨ ꯉꯥꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯉꯧꯔꯣꯛ ꯂꯩꯔꯒꯗꯤ ꯃꯨꯍꯜꯂꯒ ꯑꯃꯨꯛ ꯁꯥꯗꯣꯏꯅꯤ ꯉꯥꯗ ꯀꯦꯃꯣꯐ꯭ꯂꯥꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯉꯥꯒꯤ ꯃꯃꯤꯠꯁꯤꯗ ꯈꯪꯍꯟꯗꯕ ꯑꯔꯪꯕꯁꯤ ꯎꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯒꯤ ꯂꯨ ꯁꯥꯔꯤꯕ ꯋꯥꯁꯦ ꯃꯅꯝꯁꯦ ꯐꯅ ꯊꯥꯅ ꯎꯏ ꯀꯔꯤ ꯋꯥꯅꯣ ꯁꯤꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯅꯩꯕꯤꯅꯁꯨ ꯁꯥꯟꯅꯩꯑꯕ ꯑꯩꯒꯤꯁꯤꯗꯤ ꯎꯅꯥꯟ ꯑꯣꯏꯅ ꯇꯧꯔꯦ ꯁꯅꯩꯕꯤꯁꯤꯅ ꯋꯥ ꯁꯅꯩꯕꯤ ꯍꯥꯏꯁꯤꯅ ꯂꯨꯁꯨ ꯀꯜꯂꯦ ꯃꯇꯝ ꯁꯥꯡ ꯆꯠꯂꯦꯕ ꯃꯃꯟꯗꯤ ꯁꯅꯩꯕꯤꯒ ꯎꯅꯥꯟꯒꯗꯤ ꯀꯅꯥꯅ ꯇꯥꯏ ꯁꯅꯩꯕꯤꯒ ꯎꯅꯥꯟꯒꯤꯁꯦ ꯃꯃꯟ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ 150-300 ꯍꯥꯏꯅ ꯄꯤꯌꯦꯕ ꯑꯩ ꯂꯧꯔꯤꯁꯦ 100-130 ꯆꯤꯡꯉꯦ ꯋꯥ ꯑꯃꯗ ꯑꯣ ꯀꯥꯏꯗꯩ ꯂꯧꯏ ꯋꯥꯁꯤꯗꯤ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯃꯣꯏꯒꯤ ꯊꯝꯅꯥꯄꯣꯛꯄꯤꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯊꯥꯡꯒ ꯈꯨꯟꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯨꯝꯕ ꯁꯥꯕ ꯌꯥꯕ ꯋꯥꯁꯤ ꯀꯌꯥ ꯐꯪꯗꯕ꯭ꯔꯥ ꯊꯥꯡꯒꯗꯗꯤ ꯋꯥꯁꯦ ꯀꯌꯥ ꯐꯪꯗꯦ ꯀꯌꯥ ꯍꯧꯗꯕ ꯍꯧꯔꯒ ꯋꯥꯗꯣ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯀꯪꯐꯥꯜꯗꯒꯤ ꯌꯥꯝꯕ ꯆꯠꯂꯒ ꯌꯥꯜꯂꯦꯕ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯂꯨꯄꯥ 150 ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨ ꯑꯃ ꯁꯥꯕ ꯀꯥꯟꯗꯅꯦ ꯃꯄꯣꯠꯇꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯪꯉꯤꯅ ꯄꯥꯕꯤ ꯃꯄꯣꯠꯁꯦ ꯂꯨ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯃꯗꯨ ꯑꯩꯈꯣꯏꯁꯨ ꯄꯥꯕꯁꯦ ꯄꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯂꯨ ꯑꯃ ꯋꯥ ꯑꯃ ꯌꯥꯜꯂꯨ ꯀꯥꯟꯗ ꯂꯨ ꯃꯆꯥ ꯁꯤ ꯑꯆꯧꯕ ꯑꯩꯅ ꯏꯠꯂꯤꯁꯦ ꯃꯁꯤ ꯂꯨ 4-5 ꯁꯥꯏꯌꯦꯕ ꯋꯥ ꯑꯃꯅ
ꯑꯗꯒꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅꯤ ꯈꯨꯠꯁꯨꯃꯟꯅꯤꯅꯦ ꯌꯥꯝꯅ ꯆꯪꯉꯤꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯁꯥꯕ ꯍꯥꯏꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯃꯁꯤ ꯃꯇꯝ ꯆꯪꯉꯤꯕꯁꯤ ꯑꯃꯨꯛ ꯏꯠꯂꯅꯤ ꯑꯗꯩ ꯑꯃꯨꯛ ꯏꯁꯤꯡ ꯇꯤꯡꯉꯅꯤ ꯇꯤꯡꯉ ꯋꯥꯁꯤ ꯑꯃꯨꯛ ꯄꯨꯝꯍꯟꯗꯣꯏꯅꯦꯕ ꯁꯤꯖꯅꯤꯡ ꯇꯧꯗꯣꯏꯅꯦꯕ ꯑꯃꯨꯛ ꯄꯨꯝꯍꯜꯂꯒ ꯑꯗꯒꯤ ꯑꯃꯨꯛ ꯃꯨꯔꯒ ꯑꯃꯨꯛ ꯀꯪꯍꯜꯂꯒ ꯑꯃꯨꯛ ꯁꯥꯗꯣꯏꯅꯦꯕ ꯌꯥꯝ ꯈꯨꯠ ꯆꯪꯕ ꯄꯣꯠꯅꯤꯗ ꯁꯥꯔꯤꯕ ꯂꯨꯁꯤꯅ ꯂꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯁꯦꯞꯁꯤ ꯇꯥꯔꯛꯀꯗꯣꯏꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯒꯤ ꯃꯑꯣꯡ ꯁꯨꯝ ꯇꯥꯔꯛꯀꯗꯣꯏꯅꯤ ꯁꯥꯏꯖꯇꯤ ꯁꯥꯏꯖꯇꯤ ꯆꯥꯎꯔꯦ ꯁꯤꯗꯩ ꯆꯥꯎꯔꯛꯀꯅꯦꯕ ꯆꯥꯎꯔꯦ ꯁꯤ ꯑꯩꯁꯦ ꯑꯆꯧꯕꯅꯦꯕ ꯁꯤ ꯑꯣ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯣ ꯁꯥꯡꯕꯅ ꯁꯤꯒꯤ ꯋꯥꯆꯦꯠꯁꯦ ꯁꯤ ꯁꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯁꯤꯅ ꯑꯆꯧꯕ ꯑꯣꯏꯗꯣꯏꯅꯦ ꯑꯣ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯃꯤꯡꯁꯤ ꯀꯩꯅꯣ ꯑꯩꯁꯦ ꯍꯧꯕꯤꯖꯝ ꯏꯕꯣꯝꯆꯥ ꯀꯧꯋꯦ ꯂꯩꯐꯝꯗꯤ ꯊꯥꯡꯒ ꯆꯤꯡꯈꯥ ꯑꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯍꯥꯏꯕ ꯈꯨꯜꯁꯦ ꯃꯁꯤꯗ ꯌꯨꯝꯅꯥꯛꯁꯦ ꯀꯩꯒꯤ ꯍꯧꯕꯤꯖꯝꯁꯦ ꯌꯥꯝ ꯇꯥꯅ ꯎꯏ ꯌꯥꯝ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯅ ꯎꯏ ꯀꯔꯤ ꯌꯨꯝꯅꯥꯛꯀꯤ ꯇꯥꯏ ꯑꯅꯝꯕꯅ ꯍꯧꯕꯤꯖꯝ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯖꯝ ꯑꯗꯒꯤ ꯍꯩꯁ꯭ꯔꯥꯝ ꯈꯔ ꯌꯥꯎꯋꯦ ꯑꯣꯏꯅꯥꯝ ꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯈꯨꯜꯅꯤ ꯊꯥꯡꯒꯁꯦ ꯍꯧꯕꯤꯖꯝꯗꯤ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯍꯧꯕꯤꯖꯝ ꯌꯥꯝꯃꯦ ꯏꯌꯥꯝꯕꯒꯤ ꯁꯤꯟꯐꯝꯁꯦ ꯀꯔꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯑꯩꯈꯣꯏꯁꯦ ꯄꯥꯠ ꯑꯣꯏꯅ ꯁꯨꯏ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯉꯥ ꯐꯥꯕ ꯅꯣꯡꯃꯗ ꯉꯥ ꯐꯥꯕꯗ ꯉꯥ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯐꯥꯕꯗꯤ ꯉꯝꯃꯤ ꯃꯁꯤ ꯗꯥꯎꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯍꯧꯁꯥꯗꯤ ꯌꯥꯝ ꯐꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯉꯥ ꯆꯥꯛꯀꯤ ꯐꯤꯕꯝ ꯂꯣꯛꯇꯥꯛꯀꯤ ꯐꯤꯕꯝꯁꯦ ꯐꯖꯤꯜꯂꯛꯇꯕꯅꯤꯅ ꯉꯥ ꯆꯥꯛꯀꯤ ꯐꯤꯕꯝꯁꯦ ꯐꯥꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯛꯑꯦ ꯂꯣꯛꯇꯥꯛꯀꯤ ꯐꯤꯕꯝ ꯐꯖꯜꯂꯛꯇꯦꯁꯦ ꯀꯔꯤꯗ ꯐꯠꯇ꯭ꯔꯤꯅꯣ ꯉꯥ ꯐꯥꯕꯅ ꯍꯦꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣ ꯐꯥꯕꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯑꯗꯒꯤ ꯄꯣꯠꯊꯣꯛꯅ ꯋꯥꯠꯂꯛꯄ ꯉꯥꯊꯣꯛꯅ ꯋꯥꯠꯂꯛꯄ ꯄꯥꯠ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯕ ꯃꯁꯤꯡ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯉꯥ ꯆꯥꯛꯀꯤ ꯆꯥꯡ ꯌꯥꯝ ꯍꯟꯊꯔꯛꯑꯦ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯉꯥ ꯐꯥꯔꯨꯔꯤꯁꯤꯅꯅꯦ ꯌꯨꯝ ꯀꯩꯗꯤ ꯄꯨꯕꯗꯤ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯂꯥꯏꯅ ꯄꯨꯔꯝꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯋꯥꯅꯔꯛꯑꯦ ꯄꯨꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯍꯟꯊꯔꯛꯑꯦ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯔꯁꯥ ꯄꯨꯁꯥ ꯄꯨꯕ ꯈꯔ ꯋꯥꯅꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯉꯥ ꯆꯥꯛꯀꯤ ꯐꯤꯕꯝ ꯍꯟꯊꯔꯛꯑꯕꯅꯤꯅ ꯐꯥꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯕꯅꯤꯅ ꯑꯗꯒꯤ ꯉꯥ ꯐꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯥꯏꯍꯟꯕ ꯉꯥ ꯌꯥꯏꯕꯅ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯉꯥ ꯌꯥꯏꯕꯒꯗꯤ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯨꯝ ꯐꯥꯔꯛꯑꯀꯥꯟꯗ ꯉꯥ ꯑꯀꯨꯞꯄꯗꯤ ꯌꯥꯏꯔꯦ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯝ ꯌꯥꯏꯔꯦ ꯉꯥ ꯑꯀꯨꯞꯄꯁꯦ ꯑꯩꯈꯣꯏ ꯌꯥꯂꯣꯟꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯌꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯈꯥ ꯇꯥꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯨꯝ ꯂꯥꯛꯆꯕꯗꯅꯦ ꯁꯤ ꯂꯝꯕꯤꯁꯤꯗ ꯊꯥꯡꯒꯁꯤꯗ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯜꯂꯦꯕ ꯌꯣꯡꯆꯥꯛꯁꯤꯁꯨ ꯃꯁꯤꯡ ꯇꯦꯛꯇꯛꯅꯤ ꯄꯥꯜꯂꯤ ꯃꯁꯤ ꯂꯩꯍꯥꯎꯁꯤꯒ ꯆꯥꯅꯩ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯗꯅꯣ ꯍꯧꯖꯤꯛꯁꯦ ꯃꯍꯧꯁꯥꯗꯤ ꯂꯣꯏ ꯀꯪꯉꯨꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎꯒꯤ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯋꯥ ꯅꯨꯡꯁꯤꯠ ꯆꯦꯟꯖ ꯇꯧꯔꯛꯄꯅ ꯍꯥꯏꯒꯗ꯭ꯔꯥ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯐꯒꯠꯂꯛꯑꯦ ꯍꯟꯗꯛ ꯆꯍꯤ ꯑꯃꯅꯤ ꯁꯤ ꯆꯥꯡꯁꯦ ꯌꯥꯝ ꯐꯒꯠꯂꯛꯑꯦ ꯌꯣꯡꯆꯥꯛ ꯊꯥꯡꯒꯤ ꯆꯥꯡ ꯊꯥꯡꯒꯗ ꯆꯥꯕꯗꯤ ꯃꯍꯥꯎꯗꯗꯤ ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯥ ꯃꯍꯥꯎ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯊꯣꯏꯅ ꯃꯍꯥꯎ ꯂꯩꯇꯕ ꯑꯣꯏꯇꯦ ꯈꯔ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃ ꯎꯅꯈꯤꯕꯗꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯂꯨ ꯁꯥꯏ ꯑꯗꯒꯤ ꯂꯥꯡꯁꯨ ꯁꯥꯕ ꯌꯥꯎꯏ ꯍꯥꯏꯀꯣ ꯏꯁꯥꯗꯤ ꯀꯩꯀꯩ ꯑꯗꯨꯒꯨꯝꯕ ꯁꯥꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ ꯁꯥꯕ ꯈꯣꯠꯄ ꯌꯥꯎꯗꯦ ꯑꯩꯈꯣꯏꯅ ꯂꯥꯡ ꯊꯥꯔꯦ ꯑꯗꯩ ꯂꯩꯔꯒ ꯃꯥꯔꯀꯦꯠꯇꯩ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯊꯥꯖꯔꯦ ꯂꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯁꯤꯟꯐꯝꯗ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯦ ꯑꯗꯒꯤ ꯏꯁꯥꯅ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯕ ꯍꯤꯁꯦ ꯀꯔꯤ ꯍꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄꯗ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯏꯟꯆꯤ 10ꯒꯤ ꯆꯥꯡ ꯁꯤꯖꯤꯟꯅꯩ ꯂꯣꯛꯇꯥꯛꯁꯦ ꯏꯊꯛ ꯆꯥꯎꯔꯛꯑꯗꯤꯅ ꯏꯟꯆꯤ 10 ꯍꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯍꯧꯖꯤꯛꯇꯤ ꯏꯟꯆꯤ 10ꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 22-23 ꯆꯥꯡ ꯆꯤꯡꯈ꯭ꯔꯦꯕ ꯍꯤ ꯑꯃꯗ ꯍꯤꯁꯤꯗꯤ ꯂꯩꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩ ꯑꯩꯈꯣꯏ ꯍꯤ ꯆꯟꯐꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡꯗꯒꯤ ꯂꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩ ꯁꯤꯃꯤꯠ ꯂꯧꯕꯁꯨ ꯌꯥꯎꯏ ꯍꯤ ꯆꯟꯐꯝꯗ ꯁꯤꯡꯅꯔꯒ ꯑꯩꯈꯣꯏ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯍꯤ ꯑꯃꯁꯤꯅ ꯃꯄꯨꯟꯁꯤ ꯀꯌꯥꯃꯨꯛ ꯆꯠꯂꯦ ꯆꯍꯤ 10 ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯝꯃꯛꯇꯦꯕ ꯏꯁꯤꯡ ꯄꯨꯝꯁꯤꯜꯂꯛꯄ ꯏꯁꯤꯡꯗ ꯁꯨꯝ ꯁꯤꯖꯤꯟꯅꯕꯅꯤꯅꯀꯣ ꯄꯨꯝꯁꯤꯜꯂꯛꯄ ꯌꯥꯎꯋꯤ ꯑꯗꯒꯤ ꯂꯨꯁꯤꯜꯂꯛꯄ ꯑꯗꯨꯅ ꯆꯍꯤ 10 ꯈꯔ ꯍꯦꯜꯂꯒꯗꯤ ꯍꯤ ꯁꯤꯖꯤꯟꯅ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯈꯥ ꯇꯥꯅ ꯈꯪꯅꯤꯡꯉꯤꯁꯤꯅꯀꯣ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯁꯤꯗ ꯇꯥꯗ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯁꯦ ꯀꯔꯤ ꯃꯑꯣꯡꯗ ꯐꯥꯏ ꯑꯩꯈꯣꯏꯒꯤ ꯂꯪꯖꯥꯎ ꯑꯣꯏꯅ ꯉꯥ ꯑꯆꯧꯕꯒꯤ ꯂꯪꯖꯥꯎ ꯊꯥꯔ ꯐꯥꯔꯦꯀꯣ ꯑꯗꯒꯤ ꯉꯥ ꯃꯆꯥ ꯃꯁꯨꯒꯤꯅ ꯑꯩꯈꯣꯏ ꯏꯟ ꯑꯗꯒꯤ ꯂꯥꯡ ꯃꯆꯥ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯔ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯨꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯊꯥꯕ꯭ꯔꯥ ꯑꯩꯗꯤ ꯊꯥꯗ꯭ꯔꯦ ꯄꯥꯕꯨꯡ ꯈꯣꯏ ꯉꯁꯥꯏ ꯍꯪꯉꯤꯕ ꯑꯍꯥꯟꯕ ꯍꯪꯉꯤꯕ ꯑꯍꯟꯗꯣ ꯃꯥꯗꯤ ꯂꯨ ꯐꯖꯅ ꯊꯨꯝꯕꯅꯤ ꯀꯃꯟꯒꯨꯝꯕ ꯂꯨ ꯃꯆꯥ ꯄꯣꯔꯣꯝ ꯑꯗꯒꯤ ꯒꯣꯖꯥꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯂꯨꯁꯤ ꯑꯍꯟꯁꯤ ꯑꯗꯨꯝ ꯐꯥꯔꯅ ꯃꯣꯏ ꯁꯤꯟꯐꯝ
ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃ ꯊꯧꯗꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯡꯒꯒꯤ ꯍꯤꯗꯥꯛꯐꯝ ꯀꯔꯥꯡꯒ ꯐꯥꯎꯅꯐꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯒꯦ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ ꯍꯤꯗꯥꯛꯐꯝ ꯌꯧꯔꯛꯑꯦ ꯊꯧꯖꯔꯛꯑꯦ ꯏꯇꯩꯃꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯅ ꯀꯥꯏꯗꯩꯅꯣ ꯑꯩ ꯀꯩꯅꯣꯅꯦ ꯂꯩꯀꯥꯏꯅ ꯏꯁꯂꯥꯝꯅꯦꯕꯀꯣ ꯑꯗꯒꯤ ꯌꯨꯝꯂꯥꯛꯅ ꯁꯅꯥꯝ ꯌꯨꯝꯂꯥꯛꯅ ꯁꯅꯥꯝ ꯍꯣꯏ ꯃꯤꯡꯗꯤ ꯃꯤꯡꯅ ꯃꯩꯉꯧ ꯀꯧꯏ ꯃꯩꯉꯧ ꯑꯗꯣ ꯏꯇꯩꯃ ꯁꯤꯗꯩꯗ ꯊꯣꯛꯄꯤꯔꯛꯏꯁꯦ ꯉꯥ ꯌꯣꯟꯕ ꯊꯣꯛꯄꯤꯔꯛꯏꯔꯥ ꯉꯥꯁꯦ ꯁꯤ ꯂꯣꯛꯇꯥꯛꯇꯩ ꯐꯥꯔꯒ ꯏꯁꯥꯅ ꯌꯥꯏꯖꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯂꯣꯛꯇꯥꯛꯇꯩ ꯐꯥꯔꯒ ꯏꯁꯥꯅ ꯌꯥꯏꯕꯅꯦ ꯑꯗꯣ ꯏꯁꯥꯅ ꯌꯥꯏꯖꯕꯁꯤꯅꯦꯕ ꯑꯗꯣ ꯉꯥꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯃꯈꯜꯒꯤ ꯉꯥꯅꯣ ꯃꯦꯔꯒꯜ ꯑꯗꯒꯤ ꯔꯧ ꯍꯣꯏ ꯃꯆꯥ ꯃꯆꯥ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯉꯥ ꯑꯀꯪꯕ ꯑꯃꯁꯨ ꯃꯆꯥꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯀꯩ ꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯉꯥꯈꯥꯒ ꯃꯨꯀꯥ ꯉꯥꯒꯅ ꯌꯥꯜꯂꯩꯌꯦꯕ ꯂꯣꯛꯇꯥꯛꯁꯦ ꯃꯨꯀꯥ ꯉꯥ ꯄꯨꯡꯁꯤꯡꯁꯤꯗꯤ ꯀꯌꯥ ꯑꯅꯝꯕꯅ ꯐꯥꯗꯕ ꯑꯩꯈꯣꯏ ꯉꯁꯥꯡꯒꯗꯤ ꯐꯪꯗꯕ꯭ꯔꯥ ꯐꯪꯗꯦ ꯑꯗꯨ ꯐꯥꯔꯝꯗ ꯀꯩꯗ ꯐꯥꯕꯅꯤ ꯉꯁꯥꯡꯗꯤ ꯐꯪꯗꯦꯕ ꯑꯗꯒꯤ ꯏꯇꯩꯃꯅ ꯌꯣꯜꯂꯤꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ 500ꯗꯤ ꯌꯣꯜꯂꯦꯕꯀꯣ ꯑꯩꯅ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯉꯥ ꯅꯤꯄꯥꯟꯁꯦ ꯀꯦꯖꯤ ꯑꯅꯤꯒꯤ ꯆꯥꯡꯗ ꯂꯨꯄꯥ 500ꯗ ꯌꯣꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯀꯃꯥꯏ ꯇꯧꯕ ꯁꯤꯅ 100 ꯍꯥꯏꯔ 350 ꯑꯗꯥꯏꯅ ꯌꯣꯜꯂꯦ ꯑꯗꯨ ꯏꯇꯩꯃꯗꯤ ꯉꯥ ꯐꯥꯕ ꯈꯣꯠꯄꯗꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩ ꯅꯨꯄꯥꯅ ꯉꯥ ꯐꯥꯕ ꯏꯇꯩꯃꯅ ꯌꯥꯏꯔꯒ ꯌꯣꯟꯕ ꯁꯤꯗ ꯑꯗꯨꯝ ꯌꯣꯟꯕ꯭ꯔꯥ ꯑꯇꯣꯞꯄ ꯖꯒꯥꯗꯗꯤ ꯊꯥꯕ꯭ꯔꯥ ꯑꯗꯨꯝ ꯂꯝꯁꯨ ꯆꯠꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯌꯣꯜꯂꯦ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯂꯝ ꯆꯠꯂꯝꯕꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯤ ꯉꯥ ꯐꯥꯔꯒ ꯉꯥ ꯌꯣꯟꯕꯁꯤꯅ ꯌꯨꯝ ꯀꯩ ꯑꯗꯨꯝ ꯐꯖꯅ ꯄꯨꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏ ꯉꯝꯃꯦ ꯑꯩ ꯅꯨꯄꯥꯅ ꯐꯥꯔꯛꯑꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯣꯟꯖꯕꯅꯤꯅꯅꯦ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯉꯥ ꯐꯥꯔꯤꯁꯦ ꯀꯩꯗ ꯐꯥꯏ ꯃꯥꯏ ꯂꯥꯡꯅ ꯐꯥꯕ꯭ꯔꯥ ꯂꯥꯡꯗ ꯏꯟꯗꯤ ꯌꯥꯎꯕ꯭ꯔꯥ ꯏꯟ ꯌꯥꯎꯗꯦ ꯏꯟ ꯄꯥꯏꯗ꯭ꯔꯦ ꯑꯩꯅ ꯉꯝꯗꯕꯅꯤ ꯏꯟ ꯄꯥꯏꯗꯦꯕꯀꯣ ꯄꯥꯏꯔꯝꯃꯦ ꯇꯣꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯣꯏꯅ 50 ꯑꯗꯒꯤ ꯅꯝꯕꯔ 40 100 ꯑꯁꯤꯗ ꯑꯣꯏꯅ ꯁꯨꯕ ꯑꯗꯣ ꯂꯥꯡꯅ ꯐꯥꯕ ꯉꯥꯁꯦ ꯃꯁꯥ ꯁꯣꯛꯏ ꯀꯥꯏꯅ ꯍꯥꯏꯗꯅ ꯁꯣꯛꯇꯤꯌꯦ ꯁꯤ ꯃꯕꯨꯛꯁꯨ ꯐꯖꯗ꯭ꯔꯥꯁꯦ ꯑꯩꯈꯣꯏ ꯉꯥ ꯂꯩꯕ ꯃꯇꯝꯗ ꯃꯕꯨꯛꯇꯨ ꯌꯦꯡꯉ ꯂꯩꯒꯗꯕꯅꯦꯕ ꯄꯨꯈꯠꯂꯛꯄꯒ ꯐꯦꯡ ꯆꯣꯡꯉ ꯊꯥꯕꯗꯤ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯑꯗꯨꯒ ꯄꯨꯝꯃ ꯑꯩꯈꯣꯏ ꯋꯥꯎꯁꯤ ꯇꯥꯕ ꯉꯥꯗꯨꯅꯦꯕ ꯃꯕꯨꯛ ꯀꯥꯏꯒꯅꯤ ꯃꯨꯒꯅꯦꯕ ꯑꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯁꯤꯅ ꯀꯩꯗ ꯐꯥꯕꯅꯣ ꯑꯗꯨꯁꯨ ꯂꯥꯡꯗ ꯃꯤꯔꯥꯡ ꯂꯥꯡ ꯃꯆꯥꯗ ꯅꯝꯕꯔ 35 19 ꯑꯗꯥꯏꯅ ꯈꯥꯏꯗꯣꯛꯏ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ 10 10 ꯑꯗꯨꯝ ꯁꯤꯗ ꯄꯨꯊꯣꯛꯏꯕ ꯉꯥꯁꯦ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯤꯠꯄ ꯉꯝꯒꯗ꯭ꯔꯥ ꯀꯃꯥꯏ ꯇꯧꯋꯤ ꯉꯝꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯁꯤ ꯃꯐꯝꯁꯤꯗ ꯄꯣꯠꯐꯝꯁꯤ ꯀꯃꯥꯏꯅ ꯃꯤ ꯀꯌꯥ ꯐꯝꯃꯤ ꯄꯣꯠꯐꯝꯁꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯦ ꯐꯝꯕ ꯏꯔꯥꯡꯁꯤꯗ ꯃꯤ ꯐꯝꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕ ꯁꯤꯗ ꯁꯨꯝ ꯐꯝꯃꯦ ꯍꯥꯟꯅ ꯃꯁꯤ ꯉꯥꯁꯤ ꯌꯣꯜꯂꯒ ꯑꯉꯥꯡꯈꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯝꯃꯦ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯁꯤꯅ ꯆꯂꯥꯏꯔꯤꯕꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤ ꯂꯣꯛꯇꯥꯛ ꯏꯃꯥꯅ ꯆꯥꯟꯕꯤꯕꯅꯤꯅꯦ ꯃꯥꯅꯤ ꯑꯗꯒꯤ ꯐꯪꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯋꯥꯕ ꯐꯥꯗ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯥꯕ ꯑꯣꯏꯌꯨ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯒꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯉꯥ ꯐꯥꯗ꯭ꯔꯗꯤ ꯏꯆꯥꯁꯤꯡ ꯁꯦꯝꯕꯗ ꯌꯥꯝꯅ ꯋꯥꯏꯑꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯥꯡꯕꯗ ꯑꯁꯤꯁꯤ ꯃꯩ ꯈꯨꯠꯂꯥꯏꯁꯦ ꯐꯥꯅꯅꯕ ꯂꯥꯡꯕ ꯀꯥꯟꯗ ꯂꯨꯄꯥ 10,000 ꯀꯨꯟꯊ꯭ꯔꯥꯗꯒꯤ ꯀꯨꯟꯊ꯭ꯔꯥꯐꯧꯀꯤ ꯃꯅꯨꯡꯗ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗꯅꯦ ꯉꯥ ꯂꯩꯕ ꯂꯥꯛꯄꯁꯦ ꯑꯌꯥꯝꯕ ꯇꯨꯔꯤꯁꯇꯅ ꯂꯥꯛꯀꯗꯣꯔꯤꯅꯦ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯅ ꯂꯥꯛꯑꯦ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛꯀꯥꯟ ꯂꯥꯛꯅꯔꯤꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯂꯝ ꯀꯣꯏꯕ ꯂꯥꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯥꯕ ꯃꯤ ꯂꯧꯕ ꯂꯥꯛꯑꯝꯃꯤꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯊꯔꯛꯏ ꯊꯑꯣꯏꯅ ꯉꯥ ꯂꯩꯕ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯠꯇꯕ ꯑꯩ ꯈꯨꯜꯂꯛ ꯂꯩꯔꯛꯀꯤꯁꯨ ꯄꯥꯠ ꯃꯤ ꯁꯤꯟꯃꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯃꯕꯅꯤ ꯃꯐꯝꯁꯤ ꯑꯗꯨꯝ ꯂꯥꯛꯄꯗꯣ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛꯇ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯕꯣꯠ ꯇꯣꯡꯕꯒꯤ ꯃꯐꯝꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯣꯇꯣꯔ ꯕꯣꯠꯀꯤ ꯃꯄꯨ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯏꯁꯥꯒꯤ ꯃꯤꯡ ꯀꯩ ꯀꯧ ꯑꯩ ꯑꯣꯏꯅꯥꯝ ꯑꯃꯤꯠ ꯀꯨꯃꯥꯔ ꯁꯤꯒꯤ ꯀꯩꯅꯣ ꯍꯤꯁꯤ ꯏꯁꯥꯒꯤꯔ ꯕꯣꯠꯁꯦ ꯑꯩ ꯏꯁꯥꯒꯤꯅꯤ ꯏꯁꯥꯒꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯤ ꯍꯣꯟꯕꯤꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯁꯦ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛ ꯑꯗꯨꯃꯥꯏꯅꯗꯤ ꯐꯔꯦ ꯍꯥꯟꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯩꯀꯩ ꯇꯧꯕꯤꯔꯝꯃꯦ ꯑꯩꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯁꯦ ꯗꯨꯀꯥꯟ ꯒ꯭ꯔꯣꯁꯔꯤꯒꯤ ꯗꯨꯀꯥꯟ ꯑꯃ ꯇꯧꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯁꯤ ꯕꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯕꯣꯠꯁꯦ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯁꯥꯔꯚꯤꯁ ꯇꯧꯔꯛꯄꯅꯦ ꯑꯩꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯍꯤꯁꯦ ꯆꯈꯠꯄꯗ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯃꯅ ꯑꯃ ꯁꯤꯅ ꯑꯩꯈꯣꯏꯅ ꯇꯥꯍꯣꯜꯁꯤꯅ ꯑꯃꯅꯤ ꯏꯟꯖꯤꯟꯁꯤꯅ ꯑꯃꯅꯦꯕ ꯆꯪꯕꯗ ꯄꯨꯟꯅ ꯀꯌꯥꯃꯨꯛꯀ ꯆꯪꯉꯤ ꯄꯨꯟꯅ ꯂꯥꯛ ꯑꯃꯒ ꯂꯥꯛ ꯑꯍꯨꯝꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯪꯉꯤ ꯏꯟꯖꯤꯟꯁꯤꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯂꯩꯖꯕꯅꯦꯕ ꯑꯗꯒꯤ ꯕꯣꯠꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯟꯕꯅꯦꯕ ꯁꯤꯗꯤ ꯕꯣꯠꯁꯤꯗꯤ ꯀꯗꯥꯏ ꯆꯠꯂꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯛꯌꯦꯜꯗ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯏꯟꯗꯁꯇ꯭ꯔꯤꯅ ꯂꯩꯕꯗꯣ ꯑꯗꯩꯗ ꯁꯤꯅ ꯑꯗꯨꯗ ꯆꯟꯕꯅꯦ ꯆꯜꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯁꯥ ꯑꯣꯏꯅ ꯄꯣꯔꯛꯏꯔ ꯁꯤ ꯃꯊꯛꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯊꯛꯁꯤꯅ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯑꯒ ꯄꯣꯔꯛꯑꯦ ꯁꯤꯅ ꯇꯣꯉꯥꯟꯅ ꯀꯥꯂꯣꯛꯆꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯅꯦ ꯁꯤꯅ ꯑꯗꯨꯒ ꯕꯣꯠꯁꯤꯅ ꯇꯣꯉꯥꯟꯅ ꯇꯣꯉꯥꯟ ꯃꯊꯛꯁꯤꯒ ꯄꯨ ꯂꯥꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯕꯣꯠꯀꯤꯅꯦ ꯇꯣꯡꯕꯒꯤ ꯔꯦꯠꯁꯦ ꯄꯩꯁꯥ ꯃꯃꯜꯁꯦ ꯑꯁꯤ ꯊꯥꯡꯒꯗꯩꯅ ꯀꯔꯥꯡ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯄꯦꯁꯦꯟꯖꯔ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯕꯨꯀꯤꯡ ꯑꯃꯃꯨꯛ ꯂꯩꯔꯦꯀꯣ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯁꯤ ꯊꯥꯡꯒꯗꯒꯤꯅ ꯑꯩꯈꯣꯏ ꯀꯔꯥꯡꯕ ꯆꯠꯄꯁꯤꯅ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯄ ꯊꯥꯡꯒꯗꯒꯤ ꯀꯔꯥꯡꯕꯧ ꯆꯠꯄꯁꯦ ꯃꯤ ꯑꯃꯗ ꯂꯨꯄꯥ 10 ꯂꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯂꯥꯛꯄ ꯀꯣꯏꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯁꯦ ꯀꯣꯏꯕ ꯍꯥꯏꯇꯥꯔꯦ ꯂꯣꯛꯇꯥꯛꯁꯦ ꯕꯣꯠ ꯇꯣꯡꯉꯒ ꯔꯥꯎꯟ ꯀꯣꯏꯕ ꯑꯗꯒꯤ ꯀꯔꯥꯡ ꯑꯥꯏꯂꯦꯟꯁꯦ ꯀꯣꯏꯕ ꯑꯗꯨꯃꯥꯏꯅ ꯃꯈꯜ 2-3 ꯂꯩ ꯑꯗꯨ ꯀꯔꯥꯡ ꯑꯥꯏꯂꯦꯟꯁꯦ ꯀꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯁꯦ 1000 ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯈꯤꯇꯪ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯑꯗꯒꯤ ꯃꯤ ꯌꯥꯝ ꯇꯣꯡꯁꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ 1500 ꯑꯗꯨꯃꯥꯏꯅ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯗꯩꯗ ꯑꯗꯨꯝ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯒꯤ ꯂꯣꯛꯇꯥꯛꯁꯤ ꯁꯤꯒꯤ ꯕꯣꯠꯁꯤꯗ ꯑꯁꯅꯥꯀꯟꯒꯤ ꯀꯔꯤ ꯑꯁꯅꯥꯀꯟ ꯑꯔꯣꯟ ꯅꯣꯡꯃꯥꯏꯈꯣꯡ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯆꯠꯀꯦꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯕꯣꯠꯁꯤꯗ ꯑꯔꯣꯡ ꯀꯩꯅꯣ ꯐꯥꯎꯗꯤ ꯈꯨꯠꯔꯥꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯟꯅ ꯊꯧꯖꯤꯟꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥꯝ ꯑꯃ ꯁꯥꯔꯒ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯃꯅꯨꯡ ꯐꯥꯎꯗꯤ ꯊꯧꯖꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯗꯥꯝ ꯃꯈꯣꯡ ꯑꯗꯥꯏ ꯐꯥꯎꯗꯤ ꯕꯣꯠꯁꯤꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯥꯁꯅ ꯌꯥꯏ
ꯃꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯀꯔꯥꯡꯗ ꯑꯃꯨꯛ ꯆꯪꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯥꯡꯒ ꯆꯪꯕꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡ ꯈꯤꯇꯪ ꯆꯥꯗꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯔꯥꯡ ꯆꯪꯉꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯑꯀꯣꯏꯕꯁꯤꯗ ꯉꯥ ꯐꯥꯔꯤꯕꯁꯤꯡ ꯈꯤꯇꯪ ꯎꯅꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯗꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯩ ꯆꯤꯡꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯦ ꯍꯧꯕꯤꯖꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡ ꯑꯩꯒꯤ ꯄꯣꯛꯄ ꯂꯦꯠ ꯑꯩꯁ ꯏꯕꯣꯟ ꯁꯤꯡ ꯑꯗꯨꯒꯅꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯥꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯂꯣꯛꯇꯥꯛꯁꯤꯗ ꯉꯥ ꯐꯥꯔꯛꯏꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯁꯨꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯖꯥ ꯀꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯁꯨ ꯂꯩꯇꯕꯅꯤꯅ ꯉꯥꯁꯦ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨ ꯁꯦꯝꯃꯛꯄ ꯑꯗꯒꯤ ꯁꯤꯗ ꯖꯨꯅꯤꯌꯔ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕ ꯉꯥꯁꯤꯒꯤ ꯃꯄꯥꯟꯁꯤꯅ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯊꯥꯡꯒꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯛꯄꯅꯤ ꯑꯗꯨꯒ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯐꯥꯔꯝꯕ ꯉꯥꯒꯅꯦ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯉꯥꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ ꯍꯧꯖꯤꯛ ꯃꯃꯥꯡꯉꯩꯗ ꯐꯥꯔꯝꯕ ꯉꯥꯗꯨꯒ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯉꯥꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯔꯛꯑꯦ ꯀꯔꯤꯗꯤ ꯈꯦꯠꯅꯩ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯉꯥ ꯂꯩꯔꯛꯇ꯭ꯔꯦ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯣꯡꯊ꯭ꯔꯥꯏ ꯈꯣꯟꯗꯅ ꯑꯗꯒꯤ ꯂꯨ ꯊꯨꯝꯗꯅ ꯐꯥꯔꯝꯃꯤꯕ ꯄꯣꯔꯣꯝ ꯑꯗꯩ ꯒ꯭ꯋꯥꯖꯥꯔ ꯎꯀꯥꯕꯤ ꯀꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯥꯡꯁꯤꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤꯅ ꯑꯝꯇ ꯐꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯈꯔ ꯋꯥꯠꯂꯦꯕ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤ ꯉꯥ ꯐꯥꯅꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯀꯃꯟꯒꯨꯝꯕ ꯑꯗꯒꯤ ꯐꯕꯧꯒꯨꯝꯕ ꯑꯁꯤ ꯈꯔ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯗꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯇꯧꯔꯒ ꯉꯥ ꯐꯥꯕꯁꯦ ꯃꯁꯤꯁꯤꯅ ꯂꯣꯛꯇꯥꯛꯁꯤ ꯉꯥꯁꯤ ꯃꯥꯡꯍꯜꯂꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤ ꯇꯧꯔꯒ ꯃꯩ ꯇꯧꯔꯒ ꯆꯞꯄꯁꯤꯅꯦꯕ ꯑꯗꯨ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯑꯗꯨꯗꯤ ꯇꯧꯍꯟꯗꯕꯁꯨ ꯐꯩꯀꯣ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕꯁꯦ ꯃꯁꯤꯗ ꯀꯔꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯔꯒ ꯉꯥꯗꯤ ꯐꯥꯔꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨ ꯊꯨꯝꯃꯒ ꯂꯥꯡ ꯊꯥꯔꯒ ꯂꯣꯡ ꯊꯤꯜꯂꯒ ꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯀꯤ ꯑꯣꯏꯅ ꯖꯤꯕꯤꯀꯥ ꯑꯣꯏꯅ ꯍꯤꯡꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯅꯣꯡꯃꯗ ꯉꯥ ꯀꯌꯥꯃꯨꯛꯇꯤ ꯐꯥꯕ ꯉꯝꯃꯤ ꯁꯥ ꯑꯃꯅ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 500-600 ꯇꯥꯕꯁꯦ ꯋꯥꯔꯦ ꯋꯥꯔꯦꯗꯤ ꯍꯧꯖꯤꯛ ꯉꯥꯁꯤ ꯃꯇꯝ ꯐꯥꯕ ꯉꯝꯗ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯃꯤ ꯑꯃꯅ ꯁꯨꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 1,000 ꯐꯪꯕ ꯌꯥꯎꯏ 2-3 ꯐꯪꯕ ꯌꯥꯎꯏ 4-5 ꯐꯪꯕ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯣꯛꯇꯥꯛꯁꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯟꯊꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯒꯤꯅꯦ ꯉꯥꯃꯤ ꯑꯃ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯁꯤꯗ ꯂꯣꯛꯇꯥꯛ ꯇꯥꯕꯁꯤꯗ ꯄꯨꯂꯞ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯆꯠꯂꯒ ꯇꯥꯃꯤꯟꯅꯕꯒꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯗꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯄꯤꯡ ꯁꯦꯝꯃꯒ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡ ꯒ꯭ꯔꯨꯞ ꯍꯥꯏꯁꯤꯗ ꯂꯥꯡ ꯊꯥꯕ ꯃꯇꯝꯗ ꯒ꯭ꯔꯨꯞ ꯆꯠꯂꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯇꯣꯝ ꯆꯠꯄꯁꯤ ꯀꯌꯥ ꯇꯧꯅꯗꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯁꯤꯗ ꯂꯥꯡ ꯊꯥꯔꯝꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯤꯒꯨꯝꯕ ꯃꯣꯇꯣꯔ ꯕꯣꯠ ꯃꯌꯥꯝ ꯑꯃ ꯊꯧꯅꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯣꯏꯅꯒ ꯊꯥꯗꯠꯂꯝꯃꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯊꯥꯗꯠꯄꯁꯤ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯥꯎꯔꯨ ꯌꯥꯗꯕꯅꯤna ꯑꯗꯨꯕꯨ ꯊꯥꯗꯠꯈꯤꯕꯗꯨꯗꯤ ꯑꯃꯥꯡꯕꯗꯨ ꯃꯥꯡꯖꯔꯦ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯒꯗꯤ ꯍꯥꯏꯐꯦꯠ ꯀꯥꯟꯕꯤꯔꯝꯃꯒꯗꯤ ꯂꯩꯕ ꯍꯣꯏ ꯑꯗꯨꯕꯨꯁꯨ ꯂꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯕꯤꯔꯒꯦ ꯁꯥꯕ ꯉꯁꯤ ꯌꯥꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯉꯥ ꯆꯥꯝꯃꯨꯛ ꯈꯔ ꯍꯦꯟꯅ ꯃꯥꯏꯅ ꯐꯥꯔꯦ ꯃꯤ ꯀꯌꯥ ꯂꯥꯛꯄꯗ ꯑꯩꯈꯣꯏ 9 ꯂꯥꯛꯄꯅꯤ
ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯡꯒꯗ ꯀꯣꯏꯔꯛꯂꯒ ꯑꯃꯗꯤ ꯂꯣꯛꯇꯥꯛꯇ ꯀꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯠꯂꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯁꯨꯔꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ